COVID-19 laina saruk mari hena yangna phagathanba hidak ama scientist singna thengnare. COVID-19 naba matamda hospital de admit tawbagi darkar taba patient sing mahusagi treatment gi saruk mari hena yangna phagathanba changyeng gi oiba antiviral hidak ama scientist singna thengnakre. Masina laisat asi thengnabada achouba mateng oirakpa yai haina thajari. Journal Lancet Respiratory Medicine da phongkiba study aduda peg interferon lambada kauba hidak adu injection ama khaktamang kapa matamda plebiso haibadi tasengba hidak ngataba group ka yengnabada numit tare ni gi manungda saruk mari hen yangkhatna pungpha phagatchi hairi. COVID-19 laina tholiba virus ki anu strain singna yamna hen yangna laina sandok ingai amasung vaccine amadi antibody hidak sing isang changaktaba talak asigi masigi treatment asi ana layeng bada yamna kanagadi haina thajai haina study gi co-author oriba Canada gi Toronto Center for Liver Disease ki Jordan Fell na phongdoki research tawbusing na phongdoki ba matungina peg interferon lambada hariba hidak si thaba matamda COVID-19 naba mi singdagi virus yamna thuna mangki viral load khwaidagi henba mi singdana hidak si kadai phoba phai haibudu amuki hena mayek sengi hairi hidak si thaba group ta respiratory layong singsu yamna thuna phagalakpa thengna ki haina Fell na haiki haksang da virus yawbagi sang wangba patient singda hidak si thaba da virus yamna thuna hantharakpa du ataidagi hena mayek sengna khangki adubu hidak si thaba patient punamakta yamna thuna phagalakpa matawdi uki virus ki sang wangna yawba haibasi yamna maroiba phibam da tarakpa yabagi akiba leiba amasung atopadasu sandokpagi akiba leiba maramna yamna thuna viral load hanthanba sina kanaba kya piri haina researcher sing haiki hidasigi clinical study tawbada yawkiba patient humpugi manungda makhoi manga di respiratory layong yamna soksilakpadagi emergency ka singda pusinbagi tangai phadaba laki adubu makhoi manga dugi manungda mari di plebiso oina kapkhiba ngaktani tasengba hida kapadi patient amakhaktani hairi viral load yamna thuna hanthanba ngamlabadi laina asi atopada sandokpagi sang hanthanba ngamgani aduga anaba mi singsu tokhaina leibagi matam tension hanba yagani haina Fell na haiki interferon lambada hariba asi virus sanglakpa matamda haksangda puthokchaba amadi virus hathoknabagi cellular lambi hangdokpa protein amani novel coronavirus ki matangda di virus asina haksangda masigi protein asi puthokpa ngamhandaba maramna mapandagi hidak oina kapsinba matamda virus hathokpagi mathau tawrakpani haina scientist singna haiki peg interferon lambada hariba hidak asi apikpa yetum ama sinarga unsagi makhada kapani COVID-19 layeng bada hidak asina kanaba yamna pigani haina thajaba maramna volunteer kaya recruit tawduna ahum suba clinic and trial sathargani haina scientist singna thajaba phongdoki atopa pawmana MLA tarani thoi disqualify tawgadabani Congress hojik leriba BJP no lusingba sarkar asida parliamentary secretary oiramba MLA tarani thoi disqualify tawgadabani haiduna wakat mi phamkhre mayang Imphal block Congress committee na sinduna mayang Imphal da pangthokiba wakat mi phamaduga mari leinana MPCC gi vice president oiriba ex minister Dr. K.H. Ratan Kumar na hai sangsiliba khongjang asi Indian constitution kannaba amasung democracy kannaba rule of law ngakna satsi haibagi khongjangni ECI haibadi Election Commission of India na ngasi phawda Manipur Legislative Assembly da ain kaina MLA oiriba MLA tarani thoi disqualify tawduna thamliba si yaningde High Court of Manipur na judgment order piduna laikhrabasu MLA tarani thoi gi mathakta karigumba action ama talokhatna lairi hiramasigi matangda Congress party gi mihut sing Delhi da chatuna AICC gi mihut sing galoina na wakalabasu karigumba thaba amata lokhat piraktaba si laibak thibani ECI na democracy gi asengba masakadu ikai khumnaduna sabsaba phirep ama lokhalakani haibagi thajaba wafam phongdoki BJP semkiba matamda ain kaina lengak sida yauriba MLA tarani thoibu parliamentary secretary oina hapki makhoi hapkiba si office of profit ta singi haina High Court of Manipur da phongdokiba laikhrabani Congress party gi maike digi Manipur Legislative Assembly da amasung Manipur gi governor da kayarak hanna haiduna unconstitutional oiba mawngda hapkiba parliamentary secretary tarani thoigi mathakta action lokhatna ba petition tharaba su karigumba mata lokhatna lairi Party sigi MLA O Suraj Kumar DD Thaisina High Court of Manipur da petition thabada madugi judgment oina parliamentary secretary tarani thoi hapkiba adu invalid oire unconstitutional oire haina sapchana phongdokiba laikhrabasu karigumba action amata lokhalaktabadagi Supreme Court na Congress party gi maike digi petition amu hana thaki ECI na athuba matamda MLA tarani thoibu disqualify tau makhoi disqualify tawdriba phawba makha tana kanba khongjang changsinggani haina su mahangna makha taki
Tungda wakat mi famadu ta saruk yaki ba miyoy singna mayang Imphal Kaithel da leiba Congress office tamna khongchat ama satki wakat mi famadu da BJP na constitution bu thugai ba khutak telep kadawani save constitution save democracy BJP gi makhutagi India amasung Manipur bu kalsi ECI na hiramasi gi matang da kan bamieng sangduna action lokhat piu rule of law bu ikai khumna biu haina thaba placard sing sijinaki atopa paumana thabak pigani haina biodata khomgat lamba Kerala macha ma phare social welfare Manipur gi mapanda leiba tongan ba company singda thabak pigani haina thajaba pirga mi ke adagi biodata khomgat lamba Kerala macha amanga si phare hai Director Social Welfare ngangom utamna thokpa serol mana hai thasigi marida pause singda mi khara thabak launaba walk in interview gi advertisement ama yawrakpadagi madu bu singna duna Social Welfare Department gi Deputy Director Binobala Nongmai Kapam Malalisam Program Officer SCPS FXB India Suraksha Project Officer Khuraijam Sunil Anti-Human Trafficking Unit ki ASI Nongthang Singangbam amasung Laisram Super amasung Labor Department ki official yauna thasigi taruki numijungba pung baro makhai tabada interview lawgadoriba misak adu verify tawki yengsinba du da interview adu nupa amakhaktana lawramba thengnaki mi kaya gi interview lawbaga loinana biodata kaya khomgalamba thengnaki Tim maduna thigatpa matamda mi amakhaktana salaiba company adusu register tawramdaba mathau taba se sang leitaba amasung Interstate Migrant Workmen haibadi Regulation of Employment Act Condition of Service Act 1979 na piriba recruitment gi sana kanglon sing amata ilam khide mahakna khalamba candidate sing adu karamba company da thabak pi ga dawribano haiba adusu sap sang na khangba ngam khide hairi Hiram aduga mari leina na Porongpat Police Station na FIR ama lokhatpaga loina na pharaba mi adugi mathakta makhata na thijinbagi thabak chathari hairi atopa pawmana ADC da ambush tawrakpada senaba singphana ba honari MCS officer Sheikh Abdul Hakim na None district ki ADC oina join tawba chatluraga halakpagi lambi da ambush tawduna nongmai kapselakhiba du ta senaba mioi masak khangdoknaba amadi makhoi bu phana ba thi humbagi thabak chathari haina home gi thabak puriba Chief Minister N Birena assembly gi mifam da phongdokre Chief Minister na hai officer masamakasi mamang da su posting chatpada attack tawrakhibagi thodok laikre transfer chatpaga attack tawribasi kanana no kari leibagi mangonda hanna attack tawribano haibadu kupna thijinbagi thabak chathari haina Chief Minister na phongdoki February ani da Sheikh Abdul Hakim ADC oina join tawramlaga halakpagi lambi nungthil pung manga ga minute yankhaini pan rom tabada National Highway 37 gi Saroi Padongba amasung ke Saijang CRPF KM ani gi marakta ambush tawrakpadagi mahakna tonglakpa gari da nongmai maru ani pali aso open misi mina di yahodre haina su Chief Minister na phongdoki thodo dugi matang da su moto case ama lokhatuna thijinbaga loina na mara leiba sing phana ba honari haina su Chief Minister N Birena phongdoki atei atopa officer na transfer tawba matamda attack tawraktraga mangonda atamna na hanna tawrakpa sida kupna thijindaba yadabagi thijinbada matam lawbani government na tumina leisinba natte haina su Chief Minister na phongdoki thodo si matang da opposition MLA ke Govindas Konthojamna assembly gi 0 hour matamda house ki pungning singchiladuna join tawramlaga halakpagi lambi da masak khangdaba singna attack tawrakpadagi mahaki gari da nongmai maru ahum panki mahak minority community ni mamang da su laibak thiba thodokya mayok na khre haina phongdoki asigumba phibam asidadi officer sing remote area da posting chaning loi lokhatpham thokpa thabak sing lokhatchi haiba wafam MLA ke Govindas na thamki atopa pawmana corruption thingsi harabadi recruitment board natraga commission CMC Govindas State asida corruption thingsi harabadi grade 3 amasung grade 4 gi thabak lawbuda state recruitment board natraga commission ama semba mathau tai haina opposition MLA Govindas Konthojamna house ta phongdokre Manipur Legislative Assembly gi hujik chathari bas session asida senba sahi 2021-2022 gi budget estimate ki discussion da opposition member Govindas Konthojam na house ta mahaki oiba observation thamladuna hai government puthokliba budget estimate asi realistic oide budget asi maruaina issue sing na thaiba budget amani Govindas na haiki tasengna state asigi grade 3 amasung grade 4 gi thabak lawbu matamda recruitment board natraga commission ama semdragadi corruption asi adumak laigani makhal asigi thabak asi lawbu matamda commission da pithoklagadi corruption gi issue asi miyamna hotel bazar sorokta ngangnaram loi madu leitabadagi miyamna corruption gi matangda ngangnarak ibani System asi laktriba phawdi government asina mangliba mang phawnagadaba natte politician bu kanana corruption tawhali masi miyamnani miyamna masadu thajade merit leiba masadu selfie dragadi soidana thabak khalakani thajade masagi constituency MLA singi yumda thabaki selfie balai maduda tawbiganu hairubada vote ki honaraga kahallaga sel lahodribadu masagi thabak hamningdre haiduna seran naba wakhalonda mi adu hankhidawre
Masida mafamna amasung matamna namduna sel saba mi ama ohele. Masi thingsi harbadi maruaina grade 3 amasung grade 4 gi thabak lawbada State Recruitment Board natraga commission ama semba mathau tai haina Govindas na house ta thamki. Govindas na haiki state asigi chawkhat thorangda saruk yaba ngamgani haibagi wakhalonda politics ta yawba ngaktani. Adubu politics tawbagi mawung si semdok semjin tawbagi matam yawrabara khali. Ahanba politics ta yawdringai dadi khudingmak afaba oina khalami. Politics hek yawbadagidi anaiba pukrida aruba ising thadabada anaiba ngakta oina ukibagumbaduni. Masi miyam amasung politics tawbasingi marakta amana amabu thajana daba lairakpadagini. English inganiga kunmathoi kunithoi gi budget asi vision khara wat prakhali. Masigi budget asi yenglubada chawkhatpagi lamda chatpada apanba oigadaba amasung realistic ta translate tawbada yaroidra khali. Budget asida health sector da yamna chawna maroiba miyeng thamliba adubudi thaganingaini. Adubu handak pandemic tagi halakhiba state asigi na hasingi oinadi nathaiba mali. Environment ki matangda yaw yawraktaba asidasu yengsin haningi haina Govindas konthojamna house ta thamki.